10,000 women beneficiary pigani haiba 350 crore si masi karamba mongda pipi gadori bano masi gi women empowerment gi pigani self help group ki pigani haiba si kendra wise when pitori bra karamba adagi idp sing affected sing da pigadori bra masi gi details si official oiba dc sing gi kuthang da pigadori bra haiba si su masi gi detail khar khangba pami but masi gi 350 crore sina masi pigadori basi akoi gi self help group sing da karamba activity adagi business line da pidori bra natragana kari pigadori bna haiba si masu khangningi masi gi su detail khara thambiu. Paragraph number 10 masigi 914 crore masigi 2026-27 da masigi raiba mayam sigi sida connectivity masigi phagana naba sarkar na pahikani haribasi akoi je sir sahi ahum si kendra singda connectivity gi lambi thongi mayam singsi paikhalu da kuire aduna handak khara paikhan nabagi pandam sida 914 crore si masina khara hena tawirakanda koi kuina development tawkidaba se masi tongan ba kendra mayam humpusida masigi paikhat kadaba sigi khara detailed thambiu amasung akoi gi deficit ta khaba akoi gi lambi deficit leiba lambi semhaudoba mayam singsi masigi chaurakpa plan ama policy ama house asida thambirakanda ekoi gi semhaudoba mayam singsi semnabagi wafam sing adusu thambiu loina sir hojik yamna maru eribadi ngasigi budget at glance ta bibiriba ekoi gi expenditure composition of the expenditure later then adagi sir composition of the revenue expenditure later haiba budget si masi ngasi pass tawladabani adubu masida chatkaduri bis the interest payment da 6.35% ni pension da 18.40% ni sir then again salary da 30.87% ni lehuriba tongan ba welfare scheme gi naha singi adagi tongan ba development lambi thongi water supply gi adagi paikhat ka the scheme mayam sing sida lem hori 44.38% khaktani sir masigi 44 atai di pension ki liability leiba salary gi pi ga daba tangai fadana committed leiba mayam sing sida pi garani interest na 6.35% chakre adu sir masigi development ki program sida masigi budget sidagi amuk again haiba ekoi gi idp singi adagi den women empowerment ki si khaidokhragadi asai gi development activity si in terms of percentage da yengu matamda yamna lehaudre aduna di ekoi leiba naha singi thabak phangdabagi thengnariba samesya adagi tongan ba major department sing da low singu bagi adagi leiba mayam sing adagi like laisu tambagi oja singi award pa adagi theknariba health care da award liba mayam sing si haiba masigi tongan ba magi sector sing si khaidokhiba matamda akoi lehoriba mayam development gi paisa sidi leitre so that akoi gi development si maning hamna chatpadona ngasigi budget uthurai 2026-27 asida uba fangi sir loina sir ngasidi aina tha kharagi around sahi amagi mamangda government dagi cm iraga deficit si liability si kayam lai yen hangada tha taruk muki mamangda sir 20,000 crore hena laikre hojikti amuk ngasigi budget sida consolidated statement on receipt and expenditure da uli basi sir masi 26,936.227 masi
physical liability have tare masigi sendon masigi puruba mayam singi open market tegi puruba tongan ba source tegi state government puruba si masigi total liability si 26,936 si adugi matik jawre. It is almost to be the budget size of Manipur. Aduna sir masigi asugyam laba masigi sendon mayam sing liability mayam sing ase masi development tawbada asigi ekona ngasi pass tawgudriba budget asida masigi interest payment gi kari loina yawgudribini aduna di development si tawbungam godoba mandre sir masina taibani adum sir adigi leiba mamangi revise committed tawba sida 32,366.44 later sir. Anova budget estimate 2026 dana 32,339.93 later. Adu niti sir. Aikona suwar ba mayam si tongan ba akhoi leiba naha sing adagi ahal roiba sing adagi leiba Manipur gi parja khudimakna pamambadi aikoi hena sahi khudingi progress leiba chakhotpa adagi mipum khudimaki jibika hingdenabigi lanfamda thabak pibi ba haibasi sarkar gi mathauni saratuna sahi sum haujalaga sahi khudigi hena problem lakpasimadi masi aikoi finance budget asida putpasi hoi nuaite maramaduna masi gi budget asi miam praja gi asa leite aduna development gi toidona asa leite aduna masi karamai tawrakanda asauba senfam ama lauraga Manipur gi shanti IDP singi amasung naha singi thabak phangdanabagi tongan ba scheme project mayam low singubagi leiriba mayam singasi masi budget si the reflect haudrabasu budget sida masi semnanaba leitrabasu kari wakal plan policy leibibage haibasi masi su takpiu aduna masi gi budget sidadi masi aikoi thoidokna Manipur gi section khudimakna masigi adumba afaba chakhotpa development adigi nahasing thabak pibagi tongan ba akhoi gi entrepreneur kaya gi asadumdi budget sida ude maramaduna masigi matang aina thamjari wafam jingtang thambiyu haina aina thamjari through honorable speaker. Thank you sir.